Khwai punamakpo ahanbamaktada MM na taram na uksiri. MM Entertain Manipur na ngasi amuk mayamgidamakta puduna lakchariba film asigi maming Wari Loidri. Film asi chaliba chahi 2025 asigi October gi tang 30 asimaktada MSFDS ta release tawgadawri. Film asi action, romance, family drama category gi Manipur gi movie amane. Film asi aikhoina hani yengkraba Sumang Lila Wari Loidri haibadudagi amuk film oina namthokpu oigadawri bane. Sumang Lila adu mayam pumnamakna yengma matamda atukki matik pamnakhiba yengma matamda atukki matik nungaiba haibadu oikhi. Handak amuk Lila adudagi film oina puthokadawriba film asisu atukki matik phajaba yengma matamda yamna nungaiba haibadu oigadawri. Mayamna yamna pamnakhiba Sumang Lila adudagi film oina amuk onthoktuna handak puthokadawriba film asi mayamna yengma matamda atukki matik nungaiba penba fawhangadawri. Film asigi director, screenplay, Ojit Babu Ningthaujam. Film asigi story na O Kunjo. Film asigi producer na Yaima Chandam. Film asida maruiba saktam langliba singdi Biju Ningombam, Silhiba Ningthaujam, Suraj, Ithoi, Mukhai, Idhau, Mombi, asina singbani. Film asigi singer na A.K. Yangoy, S.K. Mangang, Dibya Haubam, Loijing Khombi. Film asi yengba matamda adukki matik nungaiba pianba yamna fazaba haibadu oigadawri. Film asigi wari asi asukki matik fazabana maram oiraga mayamna so adukki matik pamnakhiba lila ama haibadu oiki. Aduna handak amuk film oina puthokliba asisu adukki matik fazaba yengba matamda yamna nungaiba haibadu oigadawri. Chadiba chahi asigi September 12 ta release tawgadawriba yengba matamda adukki matik fazaba yengbagi pianba nairaroidaba film asi mayam pumnamag yengminaduna film asigi fazaraba mahau adu puna lawminasi.